Quarantine tawduna lairiba tom TV gi paumi sing da tengbang polam khusina khrei Manipur da han boina paumi community gi manung da oripok lai khulembi lekai da lairiba time of Manipur tom TV gi paumi ani COVID-19 na positive oire paumi ani esimari lenaba COVID care center da thamduna hauzik makha tana leng sathari makha tana tom TV gi paumi amadi staff yauna ngarang Imphal college da lairiba COVID test tokphamda paumi yauna staff humpuga manga test tobgi thabak satakhi maduda makha tana paumi amasu positive oikhi atha staff amadi paumi singna negative oikhi negative oiraba tom TV gi paumi sing asi TV channel asigi office oiriba oripo lai khulembi lekai da lairiba office da hauji home quarantine tawduna lairi home quarantine tawduna lairiba paumi singi damakta ngasi oripo municipal council ward number 6 ki corporator p Indrajit na sieng yauna sana thanaba polam sing tengbang pikre Corporator Indrajit na phongdorakhibada paumi singna I pauga mari leinana lauriba thawdang asi yamna sawi maduna tom TV gi negative oiraba paumi sing yamdrabra numit taraga mari nidi home quarantine tawduna lairiba sigi damakta sana thanaba tengbang gi damak mateng pangmani maduna numit tara mari ne sidi mapal thokpiraktana ba appeal tawki lunena makata na sumha ki maket gi home quarantine tawduna lairiba paumi sing gi damakta sana thanaba polam sing tengbang piragani haina su phongdorakli